Ngara numidawiram phongkiba kangla paudagi maruoiba pau khara khangasaraga miyamda khudo tamjige mera hau chongbogi tharop nat ki chanabiga loinana chingboroi tamboroi ki apamba khongsa ama chatuna pangthokhrei State Level Organizing Committee on Mera Hau Chongba lising aniga sumna kuninga mari na senduna pangthokpa mera hau chongbogi tharop ngasi ayupung 10 dagi pangthokhrei tharom aduda chingboroi tamboroi anina saruk yaduna sana konungdagi ningthok laisemba sana jawa yaungna Kanglagi Ultra Fawa Khongsa ama chakhi Chana Kununggi Phamnaiba Phamnaibi Amaibi Kayana Saruk Yaduna Chakhiba Khongsa Aduda Pena Amadi Pung Naungna Natki Oiba Jago Isai Kayasu Yauki Loinana Thoram Aduba Saruk Yaba Lakhiba Tonga Tongamba Furufki Singboroi Sungsup Makoi Makoyi Natki Oiba Visual Setuna Khongsa Aduda Saruk Yakhi Athembo Kaya Puduna Chakhiba Khongsa Aduna Kanglagi Ultra Yaubaga Mahairol Dagi Natki Oiba Liklamda pangthokna lakhiba ibodau pakhang-bagi khubamda Maira men tongbogi tharom pangthokki Pena saisangna haudokhiba men tongbogi tharom aduda Ningthau-sana jawa laisembana chingtam anigi Machimana oibagi saktam takliba Mairagi thaumai chingkhatki Mera thaumai chingkhalaba matung yengkhong tambagi tharom pangthokki Maduda sahi asigi oina lebaki kari phibam lakadagi haibadu Ningthau-sana jawa laisemba Phamnaibasing amadi miyamda paudamki Manipur Lengaki Cabinet Minister MLA Singh Tunga Mafrup Singh ki Bell's Chief Singh na Maru Oiba Miyoi Singh Oina Saru Yaduna Pangthokhiba Tharom Aduda Chief Guest Oikiba Minister Awangbai Nimain Hai Laining Laison Lona Singh ba Khenarabasu Miyoi Khudimakna Pamliba si Harau Nungaiba Tangdu Laitana Laiba Aduni Manipur Haibasi Furup Kayana Punsilaga Semba State Amani Aikhoi Punamakna Numi Asida Punba Phangba Haibasi Aikhoi Punamakki Laibak Fabani Asigumba amata oina punduna thoram pangthokpa sina aikhoi maselga marakta nang haunana ipai puna thambiramba liklam chat adu ningsinghanbata natana aikhoi maselga marakta nungsina bobo hengkatla hale phongdokki tungda mahana makhata na matamgi matung inna ahongba kaya laklabasu aiki chanabi culture tradition na singbadi kaidawnungda kauthokloidabani tangdu laita bala hembada aikhoi khudimaki thodang lai lenga khakta de inthokpana mapumphaba tangdu laita bala hemba ngamloi Tangdu Laitaba Laitrabadi Chakhatpa Lairoi, Aikhoigi Asoiba Thiduna Lairabadi, Tangdu Laitaba Lakpa Wagani, Asoiba Sing Samnok Naraga Aikhoigi Afaba Lambi Amma, Thiba Ngamgani Hana Phongdokhi. Makha Tarapa Pauda, Bom Ama Thamlam Lei, Purampa Police Station Manung Samba Top Khongang Khongda Laiba, Laisram Badal Komagi Yumda Ngasi Ayuk Sakhangdaba Singna, Bom Hand Grenade Ama Thamlam Lei, Sakhangdaba Singna Bom Ama Thamlam Ba Du Imung Manugi Miyoi Singna, Tengnarapatagi Purampa Police ta pau piraba matung Purampa Police amasung Manipur Police ki bomb disposal kanggu laktuna bom adu aso engam yaugana lakthoklaba matung Nomaijing Chingkhongda aso engam yaugana pokhai hankhrei bom adu kanana karigidamak thamlamlibano haiba chapchana khangba ngamdrei hiram asigi matangda police na case ama lakhakhrei haire makha tarapa pauda Youth of Manipur gi thaumi ahum thadolaktrabadi mama oibi singna manung mapanaidaba Wafam kaya thamlakpa yai Sanural Youth of Manipur gi thaumi ahum naurembam sinthangamba Tekcham Bisal amadi Maisna Robinson bu tha asigi tarukta phajinduna maral kaya sijinduna thamliba si mama oi bising atumina khak lairoi haina salai apuma nupi lamjing lup Sanural gi General Secretary Akoijam Santina phongdokhrei ngasi Manipur Press Club ta pangthopa paugi mifam amada wafam asi phongdoladuna Santina makhata na hai Youth of Manipur gi icha singa sina transgender activist Malem Thongamna kuki MLA taragi mathakta lengang lokhapam thokpa thabak sing lokhataba amadi akangnaba matam ama piraba fawba de lokhapam thokpa thabak sing lokhataba akangnaba matam ama piraba su lokhalakte haibadegi masa mathanda sijabagi khongjang jangsilagani lathokhiba adubo sawali havagi charge ngasi fawba phajinduna thamlei icha singa sina lengak ta pendabagi kholaw lawjaba haibase misam khudimakki hakni Makoyne lenga ki loisang mai tharuba natraga thugairuba nate miyamgi machimen chimmiganu losing bahaiba sidi miyamgi wakataga davani haiki makha tara poina panam pause degi maru oiba pau khara khangasaraga miyamda khudo tamjige Assam da mito khandopagi bestial lising masama pa humtraga mathoi oina ba Supreme Court ne ring pi krei Assam ko na sakhanglaba maru oiba citizenship rule bu sawatuna Assam na mito khandopagi Bestial lising masama pa humtraga mathoi oina ba Supreme Court ke Just Mangana Saba Division Base amana ngasi YLP Krei agency ki pauna hai kumja lising masama pa humtraga mathoi gi mamangda
Assam na changsilakhiba Bangladesh refugee singbu citizenship pinaba Assam Accord na recognize tauba citizenship rule ama Supreme Court ki Justice Mangana Saba best amana saugatuna Assam da mitop khandokpagi best year lising masama pa humdraga mathoi oibada Appeals Court asina ayaba pikibane kumja lising masama pa mafuga mangada chatnaba haukiba Citizenship Act section 3A na Bangladesh hana East Pakistan hairambaki refugee sing kumja lising masama pa humpugo taruk lising masama pa humdraga mathoi phawbagi manungda changlakpa Indian citizen ama oine register tawbagi ayaba piribane Supreme Court ki Chief Justice D.Y. Chandrachud na lusingba Justice Mangana Saba Division Bench adugi manungda kumja lising masama pa mafuga mangada sanaba haukiba Citizenship Act section 6A bo Justice Marina Sawalaga Justice Devi Pariwara na section asibo yaningda phongdoki Division Bench asida Justice Surya Kanta MLA Sundres amasung Manos Misra yauri Bangladesh ke sangsilakpa mito miyansa singna Assam ki demography da asawa sapu ama pirakpagalonyana Citizenship Act ki section 6A na Assam ki yellow proof sing natraga sahi kayagi mamangdagi laiklaba proof singi political amadi cultural right po bayar tawre hajana Supreme Court ta thangalakpa petition amagi matangda Affection Court asina Assam da mito khandokpagi best year lising masama pa humdraga mathoida aduma oina ba oil adu pikibani agency ki pauna makha taraduna hai Central Government na Citizenship Act lising masama pa mafuga mga asi atay mafamsing daso sana hambayay adubo hariba best year asidi manada bayay Supreme Court kuluring asidi Assam da khagtagini Chief Justice D.Y. Chandrachud na hai Ekasigi section 6A asi Assam da mito miyansa singna state asigi hana laijariba proof singi culture amadi demography da sinarakliba sige political solution ama pro ang nabahapkiba section amani Assam da mito miyansa lagni fuhina changsilakpada piriba sa fu asida West Bengal da miyoy lak yang kagatare changsilakpadagi sa fu heli maram da Assam ki pak sawpadagi West Bengal ki pak sawbana hembana ni hanan Chief Justice na phongdoki Bangladesh Liberation War matamda Assam da leba asigi miyoy paktang ngana changsilakraba matung Assam da mito miyansa takthoknaba akambi haulakpadagi khongjang changsileba lopsingi miyusing amade Central Government ka ani ke marakta kumja lising masama parmafuga mangagi August 9 da Assam Accord sign tawna khibani amadi miyoy bagi minungsi ground da yenglaga Citizenship Act 6A hapchinuna kumja lising masama pa humdrag mathoige Mas kunga mangagi mamangda Assam na changlakhiba Bangladesh sing khudima Indian citizenship piba dumakpo bothada badi yahandaba haina yanakhibani kumja lising masama pa humdrag mathoige Mas kunga mangada cut off that best year oiba haibasi yamna maram sai aduma po section 6A ase under scholarship natraga over scholarship ki wafam nate kumja lising masama pa humdraga mathoige mas kunga mangagi matungda Assam da changlakhiba mitop chumbu citizenship pi bayaro hanasu Supreme Court ki wail aduda palle